अहानबदा मरुओइबा पाउसिंग पिजरी ST issue mari lainana SC na yamna thuba judgment amadagi hawrakiba irangni haina Union Home Minister Amit Shah haikre Sugnu hautakta kukilal hoba singa combined security forces singa akanba mawongda ngasi nungthil nongmai kapnakre Manipur Police की DGP सिंदोक्रे राजीव सिंह IPS त्रिपुरा काडरना Manipur Police की DGP ओइना थौ पुरगनी हाना Manipur Police की DGP ओइरंबा P Donggel IPS ना OSD Home पाहेनख्रे Union Home Minister Amit Shah na chayol anitang ngankhатna Manipur da laklam labadi Manipur gi irang ka hena kansin lamdaba su yai haina hana gi Minister Dr M Narana Paumi Singh da phongdokhre Center lengak na su handokloi daba oirabadi Myanmar da oina su chapna biruro haina Siva Sena gi stage president and Tombina haikre Mayam Bukramzari, Mami TV ki prime time news meeting tabiri bu pumna makpu domium nam na taram na okchari hauzik pau sendop na pizari. Hauzik lamdam asida thokliba irang asina maram oiraga laikhidraba amadi awaba mayok nariba singi awabada Mami TV na sarok yajari. Amana ama bungak thok ngaksin taunaduna lamdam asida amuk hana shanti puraknaba apunbagi saktam kaihandana kundaminariba kanglok maselgi marakta mahausagum nungsi chanana leminana ba aikhoi khuding makna honaminasi. Hauzik Manipur da thokliba irang asi haukiba March kunga tareta mitai maitai bu ST list ta chalhanbaga mari lainana Manipur High Court na Manipur Central Government da chayol ahumgi manung recommendation da thagadabani haiba judgment pikhiba aduna mapum oina thokhan lakhibani Hauzik su handokpagi wafam di laitri su ground rule thugaiba lalhoba singi mathakta akanba action lauragani haina Union Home Minister Amit Shah haikre ngasi Chief Minister gi office te pangtho kiba Paumi Singha unaba amada Amit Shah haikhi Manipur Police tagi laukiba nongmai sing surrender tau chenaba sing fagat naba hayeng dagi combing operation parks tanna hauragani wakatana haudabadagi lamdam asida megi tang ahum dagi hauduna thokliba irang asigi chapchaba hawrafam amadi karamna thoklakhibano haiba khangdoknabagi damak High Court ki retired Chief Justice Amana Luchingba Inquiry Committee ama semduna thigat hannaba hotnagani haiki Union Minister na makhata na haiki hauzik thokliba irang asiga mari lainana mitai gi CSO kungani thoi amadi kuki gi CSO kunga manga political party taraga mathoi Olympian amadi international athletics ministers makok thongba security officer kyaga unaduna wari sare lamdam asida athubada santi puraknaba hotnagani lamdam asigi miyamna hojik thengnari ba chinja ki awaba si kokhanaba kongjangda temporary railway platform ama semduna numit manga tarukni gi manungda operate tawhanduna mapandagi pochai chingnaba thaurang lokhatle hauzi ki oina cheng metric ton lising kuntra puraktuna leire atopa pochai singsu lambida lakpa hore oil pump taraga manga ayuk amadi numidang hangnaba sem sare athuba matam gi manungda lamdam asda shanti thamnaba governor na luchingba peace committee amasu sem lagani committee asida stakeholders CSO na chingba sing punna saru yagani relief amadi rehabilitation gi package ama sem lagani loinana irang asda laikhidaba singi imung manungda lupa lakh taragi compensation pigani lanthumang takhiba singi su compensation pinaba thorang tauri hauzik lamdam asda internet thingliba si irang hek fabaga hangani satra singi yaifanaba education ministry da gi expert sing laktuna competitive exam gi damakta online education online examination amadi distance learning gi khudong chaba pinaba kanna honari kangpokpi technopal amasung churachandpur district singda khunja singna irang thokliba manung asida thengnari ba khudong chadaba sing yenglaga ngasi dagi hauduna hairiba district sing asida helicopter servicing lahen lagani amadi district sing asigi ana lying sang singda akhanaba doctor specialist team taruk atuba matamda tharaktuna mathau tauhanba hauragani lamdam asida khundaminari ba kanglop khuding makna pukning fathabigat ngakpigani pukning fathabiba gal loinana santi hanjinna ba hotnabada mateng pangbiu haiki विगत 6 वर्षों से जब से मणिपुर में भारतीय जनता पार्टी की सरकार आई मणिपुर बंद ब्लॉकेड
कर्फ्यू और हिंसा से मुक्त नरेंद्र मोदी जी के नेतृत्व में भारतीय जनता पार्टी की मणिपुर सरकार सू मिलिटेंट अगर समझौते की किसी भी प्रकार की शर्त का उल्लंघन करते हैं तो अब उन पर कठोर कार्यवाही होगी, ये मैंने पहले ही स्पष्ट कर दिया। सूचनाएं कई प्रकार की मैं सार्वजनिक करना नहीं चाहूँगा, परंतु जो भी सूचनाएं इसको हम डेट कर रहे हैं और कड़ाई के साथ। देखिए, हमारी बातचीत सभी से चल रही है। नॉर्थ ईस्ट में अब तक 15 अलग अलग हथियारी ग्रुपों से हमारा समझौता हो चुका है। 8,000 से ज्यादा लोग सरेंडर हो चुके हैं। नरेंद्र मोदी सरकार बनने के बाद 2014 से लगभग 8,000 उग्रवादी हथियार डालकर मेन स्ट्रीम में आए हैं। बाकी लोगों से भी बातचीत चल रही है। ये सभी से बातचीत एक उच्चतम स्तर पर गृह मंत्रालय कर रहा है, मगर जब कॉम्प्लेक्स पोजीशन होती है, 50-50 साल पुराने सवालों मसले होते हैं, इसका निपटारा लाने में समय लगता है। पाउमी सिंह को उनरमलबा मतुंग यूनियन होम मिनिस्टर अमित शाह ngasi nungthil pung ama henlakpada Delhi gidamak Imphal thalokre. ngasi nungthil pung ama makhairom tabada sugnudagi wangu sandangkhong taba lambi gi kumbi police station ki manung chanba hautak khulda kuki khutlai paiba kuki lalhoba singa Bishnupur commando singa akanba mawongda nongmai kapnakre hari Khunja Singhdagi fangba paw amagi matung inna thodok adu Bishnupur Police Commando gi team singna mafam adu da pamdaba thodok sing thoktanaba patrolling chatlingai tanjada khutlai paiba kuki lalhoba singna jingthak lomdagi Police Commando team na tonglakliba bulletproof gari singda nongmai kapsil lakibani hari Police na kuki lalhoba singge maikaida handuna nongmai kapada nakal animakta akanba mawongda nongmai kapnaki tungda mafam adu da Assam Rifles ki ahenba reinforcement changlaktuna kuki lalhoba singgi mathakta nongmai kaptuna kuki lalhoba sing adu tankai ki hari nongmai kapna bagi thodok adu da security ki maikaida asok apan yaukhide adubu kuki lalhoba singgi maikaida asok apan yauramba yai haina fondaraki CRPF की IG ओइना थबक पुरंबदगी ममांग थागी कुनगा मापंदा Ministry of Home Affairs की Joint Secretary Police अमना थोकिबा order अमना मणिपुर इंटर कैडर डिप्यूटेशन ओइना लाखिबा राजीव सिंह IPS त्रिपुरा कैडरना मणिपुर पुलिस की DGP ओइना थौ पुरगनी हिरमसिगा मरी लैनना ngasi मणिपुर लैंगाक की स्पेशल सेक्रेटरी गवर्नमेंट ऑफ मणिपुर ना order अमा थोखरे हाना मणिपुर पुलिस की DGP ओइरंबा P Dongel IPS ना OSD होम पुरगनी हाइरी Union Home Minister Amit Shah Chayol Anitang Ngankhatna Manipur da laklamlabadi Manipur gi irang ka hena kansin landabasu yai haina Hanagi Minister Dr. M Narana Paumi Singda Fongdokre Irawat Bhavan Dalaiba CPI gi office te pangthokiba paugi mifam amada Dr. Narana hai Manipur gi misi mina yauba irang asi tha ama fazilakle masi yamna laibak thibani thenglabasu thengna Union Home Minister Amit Shah na Manipur da laklambasi afaba khongthang amani adubu luribadi haidok lamba wafam sing thabakta ontorakadra haibasini miyam da thajaba piramba thabak sing thabakta ontokpiu miyam gi sentiment khangna thabak tawbiu hainasu ex Minister Dr. M Narana Fongdoki Highway Protection Force wafam se masi amayak sena amam da base masi madi tang lai thi bani haina haijani adu loirana ekoi maru oi losik leiba phibam base masida ekoi party ki center na masi am kupna observe tori madudi Manipur se am ing signa tangdu leida ba adu state amor na wi da अदुगा सी होम मिनिस्टर ना पिरंबा इंश्योरेंस कया सिंह से मसी मखाताना एकोई स्टेट सिगी पार्टी की डेलीगेशन अमा यावना सेंटर की अदुगा सीपीआई की लुसिंग कया अमगा लोइना सेंटर दा मरुवे प्राइम मिनिस्टर लुसिंग कया दा मरु अकन प्रेशर मा पी लबगी थबा से कोई याम कन पाकन होना
पाउगी मिफम अदुदा सरुक याखिबा CPI Manipur State की लुचिंगबा L Sotin Kumar na hai हौजिक थोक्लिबे इरांग असिना मरम ओइरगा लमदम असिगी मियाम वाबगी पनखै लैसिलत्रै इरांग असिना मरम ओइरगा मियोय कयागी पुंसी पिखमना खिबता नत्तना युम लिसिंग क्यासु तंगोय ओनहनख्रे अमदी यामना लाइबक थीबनी मरम असिना स्टेट अमदी सेंट्रल लेंगा की लुचिंगबा सिंगना इरांग असी अथुबा मतमदा लोइसिननबा अखनबा थौरांग पाइखतपियु अमदी पार्टी असिगी सेंटर की लुचिंगबा सिंगना लमदम असिदा शांति अमुक हन्ना पुरकनबगिदमक इरांग असिगी मतंगदा कुपना यंगसिल्ली हाइनसु CPI MSC गी लुचिंगबा L Sotin Kumar na फोंदोकी थबक ओइनो ओंथोक पिरकनी से कोई थाजबदु थमजगे दु बट प्रजा मियामगी खरदंग चिंगरी बसिदी थबक तुना थबक ओइनो ओंथोक का कोके दोरिने हेलीकॉप्टर की सर्विस अदुदा ओके वेरी गुड तोमिरो बट मोर देन दैट इज कोई की लाइफ लाइन सी रेस्टोर तोबुदु हेन मरु है हेलीकॉप्टर दोंगजप नमदोरिसिबु एवरीबॉडी की नटे बनो एनीवे हेलीकॉप्टर सर्विस लेहन बदा जुग की चौखल पिवन दो लाक्सिसन बट तंगाई फदना सोधम थोक्तबा ट्रांसपोर्ट लाइन दी नेशनल हाईवे नंबर 237 जी कोइद्रो सिददी कमिटमेंट सी अमत तौरन दबसी कोई नुआइते थाम ngaya ni ko leiba gap si supposing asang मेघालय ga adu मिजोरम ga thangnaba border dispute khar thoktana ko tongno gi irang du within 3 days, within 4 days, the solve to he. I quite wish the Carigino, Minute could make man on Hogan Breeze. I mean, you want me. I don't know in a side, hijack. Karangana, Mashit again 15 days, Gumba, Nan Katna Lapira Magadi, Nashik Toiba, my arms evening, but I would see Mangi, but something Mangi, not to Mangi, couldn't see. Young Kalangani. अमित शाह की नुमिर हुमने की मणिपुर खोंगचदसी वाहनथोक लेट्रे तैना उनबदा हौजिक लेरिबा तंगदु लैटाबासी मिटैना सेटल ट्राइब डिमांड तौबदा हाई कोर्ट न वारेप लौबदा सोइबदगी तौबनी हाइबासी लाइबक थीबनी हाइना MPP ना मराल सिरकली पोलो ग्राउंड मनिंग द लेबा MPP की ऑफिस ता ngasi पाउमी सिंग उनबा अमदा MPP की जनरल सेक्रेटरी लोंगजम जॉय कुमार ना हाई अमित शाह न मणिपुर दा नुमित हुमनी चुपना लेदुना CSO अमदी स्टेक होल्डर सिंगा वरी सारबा मतुंगदा हौजिक ओइरिबा तंगदु लैटा दबा असिगी असेंबा होरकफम खंगदबा सी लाइबक थीबनी हौजिक ओइरकलिबा तंगदु लैटा दबा असिना ST डिमांड गा मरी सुंगले लेनदे ST डिमांड गा मरी लेनरबगी करिगी ST डिस्ट्रिक्ट मपाल लेबग ngakpigani mapal leibagi manungda kuki taba district ahum khakta irang hauribano amaromda manipur ga leiriba minister amadi MLA singna union home minister asida asengba paudam PB drabra haina chingnaba leiri hauzik oiriba tangdu laita daba si Myanmar dagi haijilakliba kanguga manipur da leiriba kuki singa tonganba homeland amata nabagi thawongni haibasi Amit Shah na confirm thoi Union Home Minister na Manipur da leiringai kuki khutlai paiba singna changga tainaba mafam singda nongmai kaptuna maitai khul sing da landadba amadi yum mai thabagi thodok sing leptana chathakiba Union Home Minister masamak khang urabani haujik chin kuki singna drug amadi nongmai gi war chatharakli center lengak nasu handokloi daba oirabadi Manipur da changsil laktuna landarakli ba singasi maramda halanbikro natragana Myanmar da oina su chatna biruru haina Seva Sena state president and Tombin Haikre ngasi paumi singa unaba amada mahakna haiki iramdam asida sidang liba singna hojik landarak padagi aikhoi refugee oigadawri masida Seva Sena na tumina khak laithokloi party asibu nungsina miyam ga loina na chap chanana thengnana ba hotnagani iramdam kanna pa Seva Sena na warep laure hojik thoklibe irang asida political party amatana khudong chabal launa ba hotnaba matam natte iram asina laitrabadi political party amata leiroi firan faubasu yungfam leiroi madu khangna aikhoi thabak tausi luraba tanpham asida chief minister and birenbu from thadoklo haina hairakpa asi laibak asigi oina laibak thibani hojik chief minister and biren yot kumna mapangal kalhannaba aikhoi khuding makna hotna fam thoi yeknaba kanano marup kanano khangba mathau tai haiki हम लोग शिवसेना और 9 पॉलिटिकल पार्टी अलग-अलग जो बीजेपी शिवसेना MNDF राष्ट्रीय लोक जनशक्ति पार्टी LJP BSP PDA MPC 9 पॉलिटिकल पार्टियां जो हैं इसकी पूरा की पूरा 30 MP है सेंटर में और एक यूनियन मिनिस्टर भी है
और इसमें स्टेट में 9 पॉलिटिकल पार्टियां का हमने कन्वेनर है। हम दिल्ली में जाके ये हम लोग का जितना भी मणिपुर डेमोक्रेटिक अलायंस की जितना भी इसमें कंस्टिट्यूएंट मेंबर लोग की जो MP है, इन्हों के साथ अगस्त हाउस में ये मणिपुर के इशू अगस्त हाउस में प्रोड्यूस करने के लिए हम सबके साथ, सब MP के साथ हम ये मेमोरेंडम हम दे जाऊंगा, दे के रहेंगे और प्रेशर भी करेंगे। और हम कल बॉम्बे जा रहा हूँ। बॉम्बे में ऑनरेबल चीफ मिनिस्टर एकनाथ शिंदे जी, उनकी थ्रू में प्राइम मिनिस्टर, होम मिनिस्टर, प्रेसिडेंट सबको कॉपी दे के हम ये शू के बारे में जब तक नहीं निकल जाएगा और आर्म्स जब तक सीज नहीं करेगा तब तक मणिपुर में शांति नहीं होगा, बिल्कुल नहीं होगा। लेकिन एक बात याद रखिए, राजनीति की बात छोड़ दूंगा और हम लोग अपना स्टेट को, अपना मदरलैंड को, अपना मणिपुर को बचाने के लिए शिवसेना है। ngasi ayuk pung 12 henlakpa matamda kuki khutlai paiba singna lamsang police station ki manung chanba kanto da yum kaya mai tharamle hari numit kharani gi mamang da su kanto sabam gi akoibada yum kaya kuki khutlai paiba singna mai thakhibagal loinena nongmai kapsin lakpa gi thodokta micham ama MR personal ama sokhibagi thodok thokraba matungda ngasi amuk hanna yum mai tharam khibani hari Lamdam asida nungshi chanana laiminarakpa Kanglup singi marakta kuki militants singna kaksabi saduna maitai singda lan horakpani ngasigi iram dam Manipur asi mairina maiwaire matam khara irang asi lepkhre haina santi oina lairuraba matungda kuki terrorist singna loising loyada amuk hanna landarakiba asi Manipur yalhomi kanbalupna condemn tawi haina ngasi major khulda laiba Manipur press club ta pangthokiba paumi singa unaba amada lub asi convener loken angomna phongdokre Mahakna Makhatana Hai, Tampaki District Tarukta, curfew Thamjallaga, Chingi District Singdana curfew Komthokpa, Asigumba, Achan Mirai Naibagi Thawong Asi Yaning Day, Tampakta Punsin Gadaba essential item Ngapigani, Tampakta Pusin Gadaba essential item Sing Puba Gari Sing, National Highway da Atopa Kanglup Kimioina, Thingduna Thamlibasi, Langakna Henba Security Force Thasinduna Apanba, Yaudana Pusin Hanbiu. Loinana lamdam asida Kanglup punna kuntraga manga tabada Kanglup kuntraga mari gi mathakta Kanglup amana landarakpa asidagi Kanglup kuntraga mari da leiriba village chamagatara nipanna pusillaga lub asi semlakpani yalhomi kanjana ba amata oibagi apunba mifam ama jun ohumgi pung tara makhai taba matamda Imphal West ki manung channa leiba awang khuno mayai leikai National Highway 37 Community Hall da Manipur gi oiba apunbagi mifam ama pangthokani mifam asida yalhomi singna saru yaduna apam pam da Dukna upon bagi wakalan putok minasi achoba mifam asida furup kuntraga marigi ichin inaw singna saru yabiyu haiki loinena lengak asigi health minister Dr. Sapam Ranjan gi khuthangda point taraga mari yauba memorandum ama CM yauna ba pisin kre hari Abubi district abadi sapoti sita lai ba bagi meeting itu ki yarobi ojeri ba meeting kayana ngai arukuna Koi mengapi sendiri bagi mereka dan dalam ini prosesnya koi jemaah mereka di militer sehingga mana ada koi bisa dari apa yang koi kalau tu lazimnya apa kaya sih koi nak potensi TV tadi hari laga TV domestik koi yang lebih jadi Lamdam asida thokliba Kanglup ki rang asiga mari leinana Union Home Minister Amit Shah gi khongchadasi aikhoida cheng pinaba lakpani aikhoi cheng pamde lan pamde shanti pami haina apunba kaithel sinai bilup AKSL gi treasurer Samom Meda Devina haikre ngasi major khulda leiba Manipur Press Club ta pangthokiba paumi singa unaba amada mahakna makhatana hai Amit Shah na sangtainaba lakliba khongchadasi kaithel nupi singi apamba oide Prajama di lup kaya gisu apambadi nate. Sisi furama di
कांगपोकपीगी खोंगचत्ता तंपाकी मिहुत अमता यावहंदबा असिना मखोयगी मनुंगदा ngangnariba mayam prajana khangde aikhoibu karimta khangdaba oina uragasu mama ama oina khwangchet machi langsinduna ijat kannabagi thauna lingjel du ngasisu mangdri CSO amadi praja singna chaklame chengpiu haibanate khutlai piu lansoknage haibanate shanti hanjen hanbiu haibani Amit Shah na lakraga tawramliba mawong matawasi pende numit 10 matungda karamba Manipurgi masak ama purakadagi haibasida praja singda chamamnaba ama pokhanli ima iben singna haibadi sulo thopiu haibani adubu miyamgi apamba sugyeng yenglamdana jeng chaki khara hairaga loisingi bagi yaningde numit 10 gi manungda shanti hanjan handrabadi akanba khongjang changsingani haiki akoi chang pangba ai di ka inta khamdaba amon uragasu mama le ba ki da mutadi izati kanna ki da mutadi mama mo di khongche cheba thona ling je to ngasi su mangri tong su man hai ka se ani si di phai chane lo ko su gari no amar akoi da sing pi ba la ko ki ko ye to kre akoi di sing pa man te akoi di lan pa man te akoi di shanti pa man akoi apun lo lu ma ka thegi praja sing si da ta to organization le pa yam sin pa mi se akoi chek chan ngai le te sak pi wa da te akoi lan ki Kulai buah berarti, mana cuma henjal lepas tu kita mau mentok tu orang kanda, aku kena buat, ini macam tu sangat aku kulai biu, aku lanjut macam lagi ada, ima mau nak kok set laga, kom set laga, masak kena kau menipu kena, aku coba gumba, orang kita sini, buki mai sini. Hauzik oiriba kanglub ki irang na maram oiraga tangdu laita driba sing asibu sangtaina na balaklamba Union Home Minister Amit Shah na Imphal thadok na ba Delhi da hankibagi lambida kwakaithel gi praja singna kwakaithel bazar dagi na tidim ground fauba lambida thoktuna human chain sembaga loinana India flag pairaga su lotho u lamdam asida santi hanjin halamu Manipur gi apun bagi saktam kaiba yaroi haina kholau kaya lauki Haukiba Megitang Ahumda Kanglub ki irang laikhidraba Ningthauzam Dizen Allies Mantri Chahi Kungataret ngasi mahak ke asi bahakchang imung manunggi mari mata amadi JSC ga loinana lamdam adomda leiriba praja singna rims ki miren sangdagi lokre laikhidraba Ningthauzam Dizen mahaki loina bi amadi pikliba macha ani hundoklami haina JSC convener and Moirangthem Surkumarna Fongdokhi Laitribangang Ningthauzam Dizen mahaki lekaigi club ki president amoina aina hiding badi kuki ge aggression khudak te lepu makhoina aggression makha sathariba makhai maitai da retaliation to bai base masana niyom na tabani maitai gi naha sing hawri ibasing da India government na amu hana re emergence of underground na tragana nongoi bai bagi wakal khalaloi dabani Indian military force na matam supada masigi anu khoi gi youth sing je kanana bagi damakta afaba tharong lokhat kadabani Mamang thagi ahumdagi thorakiba kanglub ki irang asina aikoi micham miyam hainingai leitana awaba mayoknari amaromda micham miyam bu ngak senabani haiduna tharakliba army singi thawong miyam na penadre amadi kuki militant singna chathariba hingsa gi thabak singbusu yaningdaba phongdoktuna Thabal district ki yaripok huidrom lekai desu wakat mifam famkri wakat mifam aduda saru yakhibi huidrom lekai maira paibi lupki luchingbi huidrom jansirani kobi amana phongdor khibada kanglub ki irang asina aikoi sufam nomfam amata khangnadrei micham miyam awabana kham thengnare masida lengakna amadi state force singna akanba khongthang lokhat piduna miyam gi awaba singasi kokhanbina ba hotnabiu thoklibe irang asna maram oiduna lanje narakliba miyam gi awaba singdasu huidrom laikai mara paibi amasung huidrom laikai club ki maikai dagisu saruk yajari ngasi miyam na lambida ahing nungthil naidana leiribasi Manipur kaidana bani Manipur gi saktam kaibe yaroi kuki militant singi su lauthokadabani Manipur gi saktam kaina ba honaraklabadi aikhoi thawai fawba thadoktuna thengnagani haiki lambi sorokta ahing daibang khangdana leiriba mayam se atai ge matana te aikhoi gi Manipur ngam khaise ngakna nabagini Manipur saktam kaidana bani mase aikhoina kaina naba silakba taragadi aikhoi gi thawai pamude aikhoi Manipur maitai macha singni aikhoi Manipur saktam kai biaro Manipur gi territory integrity da kanung singna biaro adu yamna collective oi mong da aikoi gi atobo taminari ba khunda minari ba community khuding makka aikoi na yamna proactive oi ba
khongjang changthilakani amadi Manipur haiba khunai run asida tongan tongan ba sectorial oiba wakalon sing asa sagat pi airwa aduga tongan ba illegal influx me ang changchalak iwasa yamna constitution oiba mong da mase aikoina default oba aduga recognize to akoina acknowledge to kan mase default owe khongtang ase lakhot patangai fade Manipur da haukiba megi tang ahum dagi haukiba Kanglup ki irang asigi matang da point manga yauba memorandum ama Selen Digital gi chairman Fanjawam Lanajit Singhana luchingba mihut kangbu amana ras sabagi MP Manipur gi chief minister amadi Bharat ki president da yauhanana ba point manga yauba memorandum ama ngasi Imphal West amadi East ki DC singi kuthang da pisinkri memorandum aduda palliba singdi hauji thokliba Kanglup ki irang asi athubada loisinba irang asina maram oiduna mayum maikai amadi lanthum kaya amang ata thokhan khriba sing asigi khunda laitaba yanaba athubada sinba thaudok sing asina hakthengna sokhalaba singidama mahausa gi punsida hingnaba gi lambi sinbiu asok apanang hauraba singidama akhanaba thorang lokhat pinaba amadi lanjenariba singi mafamda fauriba akitu chungba si kokhan hanaba sinbiu haina panli Handak thokliba furup anigi umkhatnaba asidagi lanjenaduna relief center singda leiriba miyamda doctors for unit leptana chatharakpa lemna lying bagi camp ki makha chatharakpa oina ngasi Thobal district ki lamding higher secondary school da hangliba relief center da lemna lying bagi camp pangthokre doctor amadi nurse yauna medical staff tarukna saruk yakhiba camp ta aduda hidak lang thaksu lemna fanghanki Doctors for You Give Manipur project in charge Akoizam Boris Singh na fongdorapada makata na su asigumba lemna laying bagi camp sing pangthok khigani loinana relief camp sing da changjafam lojaduna leiriba singi damakta su Doctors for You na relief material sing yenthokna bagi thorang su paikatlei haiki Manipur da separate administration ama chatnaba yaroi kuki militant singa taunariba su khudakta handokadabani amadi Manipur da NRC chatna halu haiba demand tauraduna salungfam da miyam na rally chatuna khongjing changsingkre salungfam gi club sing yuko amawawa amasung salungfam maira paibi singa punna sinduna chatkhiba rally adu da salungfam mathak laikai dagi hauraga salungfam khungangi tongan ba mafam singda chalaiba chatlaba matung mathak laikai da amuk langthungfam oiki Rally adu da saruk yakhibi nupi amana haikibada Manipur da athubada santi thamba pami aikhoigi Manipur gi saktam asda kanagumba amatan ayet papirakpa yaroi hairaduna mayang sifai singna ngasi makchatharakliba nakan naiba thabak sing asi khudakta lepu haiki Sasari bali se Manipur da santi thamba pami aduga huji zathara iba akhoi lai bakti ba thokdok singjida akhoi nupi singna Manipur kai biaroi Manipur gi sakam tidaida matan kanagumba matan ayet papirak bayaroi kuki gi su Manipur da sanna bayaroi amadi mayang si bhai singna ngasi sathara iba side nai ba thabak singa se akhoi maira pai bi singa amato aina saruk yare raga moi bu akhoi na Manipur da gi tathokani haiba gi thajabaga loina na akhoi ngasi gi santi gi leli asi sachabani Mamang Thame ahum dagi thokiba Kanglup ki irang na maram oiduna center na irang namthana bahaiduna paramilitary forces kya thajil lakap sing asi miyam na thajaba leite punna lauthok pikro haina mafam kya da lambi thingba army singa mukna bagi khongjang ngasi su leptana changsili Thobal district ki mafam kaya mela ground jairipok lamkhai dagi hauraga kasom kholen taba lambi gi tomjing chingkhong khetri lekai moirang pali wangkem khuidrom singa sifa lekai bishnupur Ngapigani Bisnu Naha Mayai Lekai Pukri Achauba Mapal Yaripo Kaithel Bamol Lekai Kekru Amadi Khoirom na Chingbada Aduga Asian Highway Nepra Company Fauraga Charangpat Nongpok Sekmai Taba Lambi Paring Singdasu Mafam Kayada Lambida Ujau Water Supply Gi Pipe Uwa Kaya Faijinduna Ayuk Nungthil Numidang Ahing Khaktana Miyam Thoktuna Lambi Thingduna Army Sing Chathok Chasin Tauba Yaroi Haiduna Kupsen Senari da su leibana maram oiraga hauji Indian Army singje akoi da karisu kana balaitre aduna akoi pandam di athuba matamda Indian Army singje amukta lokthok pikro akoi ngamnaba dum lantheng nazarage adu Indian Army singje na maram oiraga akoi da awa bapan bahar badu hena thoi hana mani akoi Manipur sarkar akoi masi wafam se koi thamjage aduga athuba matamda Manipur dagi akoi kuki jingi su lokthok piyu Manipur da Belarus adagi kuki lami sing da pi basu koi lokthok piyu athuba matamda koi ingna chikna hingba leibe yam pamjai tangdu laitana
mahok sungai phane leibado akoi sujan nomjaraga leijabado khoi pamjai akoi yamna ware akoi tumham chabam khangdre manipur da leiriba imai bel sing aduki mati awaba chaitheng phange masidai da khoi gi sarkar na mieng changbi dana khoi tumine leithok baje akoi asuki mati warau jai haibo wafam je khoi thamjage. Social Welfare Association Sawa Sangayumfam Amadi Muslim Students Development Organization MSDO Sangayumfam na Sangayumfam Jila Parisad ki member MD Hibzur Rahman ga khutsam naraga ngasi Thobal district ki tongan mafam tareta hangdok liba relief camp sing da chatuna cheng amadi chana thakna ba potlam sing tengbang pikre tengbang potlam sing piba adu da saruk yaraduna MD Hibzur Rahman Nahai relief camp singda changjafam lauduna leiriba singye wabada saruk yajaba oina sangayumfam gi mafam singda haujaba chana thaknaba potlam sing angamba puthokna duna tengbang potlam sing asi pijabani asigumba irang asi athubada waroi sin pubiraktuna mahausa gi fibamda ubira o haina Hibzur Rahman nan Manipur lenga ki pukning chingsilaki Manipur da khwaidagi hena laibak thiba amamba numit ama oi horagadaba sumloba thongdoga sida Manipur gi mafam kaya da khoigi yung kai mai thadok pi khiba amadi laifam chafam khangdadana leiriba asigi mayam sigi yenaga hujik hangiba relief camp singda khoi sangayum phamdagi organization MSDO amadi sawa anina sinduna hariba relief camp sing asida akhoi gi angamba sangai mpham thokjaba magi angamba mayam puchalakpaduna akhoi gi mafam 7-9 da akhoi relief ki angamba potai khara piba lakjabani Ngarang numidang pong tararom tawa matamta Imphal East District ki Sabalman Police Station ki manung chanba akunbong maibong amadi wakan fai khulgi akoi bada kuki khutlai paiba singa Gurkha Regiment ki kangbuga akan mamongda khuthokna kre khuthokna ba adu da Gurkha Regiment ki maike degi bom na chingba kapsinduna khuthanki adubu adom oinamak maike animakta asok apan yawbagi official oiba paudi fangbang amtri Su kudakta handok piyu Assam Rifles kudakta halhanko amadi State Force ta henba sakti piyu haiba Manipur gi apun ba saktam kaibe yaroi haibagi dabi sing tauraduna miyam na khongjang sangsinba leptri ngasisu uripok maikeida tongan ba lup sing na sinduna uripok kangchup road paringda miyam na human chain semkri Imphal East ki saumbung thongkongda maike adom gi miyam na chap manaba dabi tauduna wakat mifam chathakri ngasi ayuk pung mangarom taba matamda tata truck amada haptuna purakpa lupa lak mangarom gi mamal oigataba tongan ba yungang sing miyamna farba matungda mai thaduna manghankre hairiba thodok asi moirang lamkhaida thokibani mafam adugi khunja singdagi fangba paugi matung inadi irang asina maram oiraga maikai adomgi nupi singna lambida lakpa gari sing check tawbagi thabak chathabada Imphal romdagi haidarakpa tata truck number MN04P0548 check tawbagi thabak chathabada gari aduda acha athak amadi acha thaugi marakta yungang sing adu yauramba thengnakibani tungda miyamna yu sing adu lautharaga mai thaki gari adugi driver adu Muslim ni maha gari ga konana police na fagat khrei hai Kosem na loba lisingani ga kungani thoi kungo humdoi class 12 examination da position holder fangkraba students singna Dhanamanjuri College of Arts ta tamlakpa matamda DM College of Arts Students Union lisingani ga kungani thoi kungo humdoi na chahi amagi admission fee panglagani makhata na differently able person students amadi awana taraba satra singi su mateng pangani government institutions sing da su differently able person students singi chada yankai admission fee khakta mak lobiu haikre Wafam masing asi paumi singa unaba amada DM College of Arts Students Union ki luchingba singna haikibani makoina haiki me ahum dagi thokiba khutsem gi irang asna tha ama faraklaba fauba state government amadi union government na normal si thamba ngamdaba laibak thibani Union Home Minister Amit Shah gi Manipur khongchet asigi wahanthok karino laibak miyamda khanghalu Manipur miyambu uttagi haibagom thokhanganu irang asi kamdauna haurakhi kamdauna waroisin purakani state government amadi union government na athubada solution nama putoktuna Manipur miyam ki punsi kallu
National Highways Manipur Miyam gi Lifeline mafam kharada su chatnariba kuki militants singna thingliba si state amadi union government na step lokhatriba karigino union government ki thodang ubada ngakpa fawi asira India da leibak mayam punlaga laiminabagi wahanthok asira Manipur Miyam gi punsi kalu students singbu larik tamba fanghalu DM College of Arts ki nauna logadaba BA first sem admission process hodri irang asina safabaga government ki ayabagi matung ina newspaper pauche singda khanghan lakani entrance tests amade class 12 marks percentage ani asigi manungda admission process tawgani adubu hauzimaki lepal leitri akopa marol gidamak DM College of Arts Students Union da pau fawbirakpa yagani haiki Kosem na lauba lisingani kunithoi amadi kulumdoi class 12 examination asida position holder chan khraba mairoi singna Danamanjuri College of Arts da tamlakpa matamda DM College of Arts Students Union na chahi magi admission fee mating pangani loina differently able person oirba amadi awana tarba satra singnasu lakadawa session asida tamakpa matamdasu angamba mating pangani akoi Honorable Union Home Minister Amit Shah akoi Manipur gi khongchet asida akoi mahakna piningiba mahaki khongchet asigi wanthok asi kaino Manipur miyam da mayek sengna khangalo thoiba wathok asi ngana laktuna haibadi kadai dagi haudoibano thodok asi karamna warosi lakani haibase ngalikan matamdagi wari sabe yare adu Manipur miyam na khange hujik thoiba wathok asi akoi warosi lakpa matam akoi normal si lakpa matam matam yam changani aroibada maroiba pau amuhana pizari ST issue ga mari lainana ST na yamna thuba judgment amadagi hawrakiba irangi haina Union Home Minister Amit Shah haikre Sugnu hautakta kukilal hauba singa combined security forces singa akan mamawongda ngasi nungtil nong may kapnakre Manipur Police की DGP सिंदोखरे राजीव सिंह IPS त्रिपुरा कैडरना मणिपुर पुलिस की DGP ओइना थौपुरगनी हाना मणिपुर पुलिस की DGP ओइरंबा P Dongal IPS ना OST होम पहनखरे Union Home Minister Amit Shah na chayol anitang ngankhatna Manipur da laklamlabadi Manipur gi irang ka hena kansillamdabasu yai haina hana gi Minister Dr M Narana Paumi Singh da fondokre amadi Central Lengak na su handok loidaba oirabadi Myanmar da oina su chana biruro haina Siva Sena gi State President N Tombi na haikre Matang asida Mami TV ki prime time news loizari micheng tabir ba pumnamakpu amuka na krumzari